ꯏꯆꯥꯁꯤꯡ ꯑꯁꯤꯗꯤ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕ ꯑꯋꯥꯊꯕꯤ ꯁꯪꯃꯨꯟꯅꯕꯁꯦ ꯊꯣꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯥꯛꯆꯔꯛꯀꯦ꯫ ꯑꯗꯒꯤ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕꯁꯦ ꯊꯣꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜ ꯑꯉꯥꯡ ꯏꯆꯥꯁꯤꯡꯅꯗꯤ ꯑꯋꯥꯊꯕꯤ ꯊꯣꯡꯕ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯈꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤ, ꯈꯪꯗꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯗꯣ ꯉꯁꯤ ꯑꯋꯥꯊꯕꯤꯁꯦ ꯊꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯦꯟ ꯑꯍꯥꯎꯕ ꯑꯊꯨꯝꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅꯤ ꯃꯍꯥꯎꯁꯦ꯫ ꯑꯗꯨꯒ ꯁꯣꯝꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄ, ꯑꯗꯒꯤ ꯔꯧ ꯑꯌꯥꯏꯕ, ꯇꯦꯖꯄꯥꯠ ꯂꯩꯔꯦ, ꯆꯅꯝ ꯂꯩꯔꯦ, ꯇꯤꯜꯍꯧ ꯂꯩꯔꯦ, ꯃꯔꯣꯏ ꯃꯔꯥꯡ, ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ, ꯑꯗꯩ ꯃꯌꯥꯡ ꯃꯇꯣꯟ, ꯑꯩꯈꯣꯏꯒꯤ ꯊꯥꯛꯄ ꯌꯥꯕ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗ ꯊꯥꯛꯄ ꯌꯥꯕ ꯃꯆꯜꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯊꯥꯛꯄ ꯌꯥꯏ꯫ ꯑꯗꯩꯗ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯋꯥꯊꯕꯤ ꯑꯁꯪꯕꯅ ꯆꯝꯊꯣꯡ ꯀꯥꯡꯁꯣꯏ ꯆꯥꯕ ꯌꯥꯏ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯍꯨꯏꯇꯦꯟ ꯁꯥꯅ ꯁꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤꯒ ꯇꯧꯔꯒ ꯑꯋꯥꯊꯕꯤ ꯍꯩꯉꯥꯟꯁꯨ ꯊꯣꯡꯕ ꯌꯥꯏ꯫ ꯑꯗꯒꯤ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯏ꯫ ꯑꯋꯥꯊꯕꯤꯅ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯑꯗꯣ ꯉꯁꯤꯒꯤ ꯏꯆꯥꯁꯤꯡꯅ ꯈꯪꯗꯕ ꯍꯩꯇꯕꯗꯣ ꯈꯪꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯋꯥꯊꯕꯤ ꯁꯨꯃꯥꯏꯅ ꯁꯪꯃꯨꯟꯅꯕꯁꯦ ꯊꯣꯡꯕ ꯃꯇꯝꯗ ꯃꯥꯏꯔꯦꯟ ꯊꯣꯡꯕꯒ ꯆꯞ ꯃꯥꯟꯅꯒꯅꯤ ꯃꯍꯥꯎ꯫ ꯑꯗꯣ ꯏꯆꯥꯁꯤꯡꯁꯨ ꯌꯦꯡꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯃꯃꯥꯒꯤ ꯃꯊꯦꯜꯁꯦ ꯂꯐꯨ ꯊꯔꯣ ꯄꯥꯛꯅꯝ ꯑꯃ, ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯌꯥꯏꯉꯪꯂꯥꯗꯣ ꯈꯔ ꯇꯥꯡꯉꯕꯅꯤꯅ ꯍꯥꯟꯅꯒꯤ ꯂꯩꯔꯒ ꯊꯝꯍꯧꯕꯗꯣ ꯑꯩꯅ ꯀꯪꯍꯜꯂꯒ ꯊꯝꯖꯍꯧꯕꯅꯤ꯫ ꯑꯗꯨꯅ ꯁꯤꯒꯤ ꯌꯥꯏꯉꯪꯂꯥꯁꯤꯒꯤ ꯃꯅꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯛꯅꯝꯒꯤ ꯃꯍꯥꯎꯗꯗꯤ ꯍꯦꯟꯅ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤꯅ ꯃꯃꯥ ꯊꯣꯡꯕ ꯑꯃꯨꯛ ꯍꯧꯒꯠꯆꯔꯛꯑꯒꯦ, ꯊꯣꯡꯉꯒꯦ, ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ꯫ ꯏꯆꯥꯁꯤꯡ, ꯃꯃꯥ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯑꯋꯥꯊꯕꯤ ꯊꯣꯡꯕꯁꯤꯗꯨ ꯃꯥꯏꯔꯦꯟ ꯊꯣꯡꯕꯒ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯁꯤ ꯃꯍꯥꯎꯁꯨ ꯑꯗꯨꯝ ꯃꯥꯏꯔꯦꯟꯒ ꯆꯞ ꯃꯥꯟꯅꯒꯅꯤ꯫ ꯃꯥꯏꯔꯦꯟ ꯑꯊꯨꯝꯕ ꯑꯍꯥꯎꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯎꯕꯅꯤ꯫ ꯑꯗ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥ ꯑꯍꯟꯗꯤ ꯃꯥꯏ ꯊꯕꯛꯅ ꯌꯥꯗꯕꯅ ꯑꯗꯨꯝ ꯉꯟꯇꯥꯗꯩ ꯆꯠꯈ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯑꯩꯒꯒꯤ ꯆꯥꯛꯅꯤ꯫ ꯑꯗꯣ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯈꯨꯕꯥꯛ ꯆꯥꯡꯖꯧ ꯇꯔꯥ ꯂꯣꯟꯅꯗꯅ ꯑꯩꯅ ꯊꯣꯡꯖꯔꯤꯕ ꯂꯥꯡꯖꯔꯤꯕ ꯉꯁꯤꯒꯤ ꯉꯝꯖꯕ ꯈꯔꯁꯦ ꯀꯠꯆꯔꯤꯌꯦ ꯏꯃꯥ ꯏꯄꯥꯒꯤ ꯃꯐꯝꯗ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯆꯥꯁꯤꯡ, ꯏꯃꯥ ꯏꯄꯥꯒꯤ ꯃꯐꯝꯗ ꯀꯠꯆꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯂꯨꯛꯃꯨꯜ ꯑꯁꯦ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯐꯪꯃꯤꯟꯅꯔꯀꯥꯟꯗ ꯄꯥꯡꯒꯟ ꯀꯟꯕ, ꯂꯧꯁꯤꯡ ꯁꯤꯡꯕ ꯑꯣꯏꯖꯔꯒꯦ꯫ ꯍꯩ ꯍꯌꯥ ꯍꯩꯝ ꯁꯤꯗꯕ ꯃꯄꯨꯅ ꯌꯥꯏꯐꯔꯦ꯫ ꯏꯆꯥꯁꯤꯡ, ꯃꯃꯥ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯩ ꯑꯃꯨꯛ ꯆꯥꯔꯁꯤ꯫ ꯉꯁꯤꯒꯤ ꯆꯥꯒꯗꯧꯔꯤꯕ ꯍꯩꯁꯤ ꯕꯣꯔꯣꯏꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯣꯔꯣꯏ ꯃꯇꯝ ꯑꯣꯏꯕꯅ ꯕꯣꯔꯣꯏꯁꯦ ꯗꯥꯏꯕꯦꯇꯤꯁꯁꯨ ꯐꯩꯌꯦꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯗꯥꯏꯕꯦꯇꯤꯁ ꯁꯨꯒꯔ ꯋꯥꯡꯕꯅꯤꯅ ꯕꯣꯔꯣꯏꯁꯦ ꯆꯥꯒꯦꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯣꯏꯁꯦ ꯄꯦꯞ ꯃꯦꯠꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯃꯣꯔꯣꯛ ꯈꯔ ꯆꯥꯏꯁꯤꯟꯕ, ꯑꯗꯩ ꯈꯤꯇꯪ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯀꯪꯍꯜꯂ ꯇꯥꯛꯂꯤ ꯀꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯆꯥꯔ ꯁꯦꯝꯕ, ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯈꯥꯏꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯃꯔꯥꯡ ꯀꯔꯤ ꯀꯔꯥ ꯆꯥꯏꯁꯤꯜꯂꯒ ꯑꯩꯈꯣꯏ ꯕꯣꯇꯜꯗ ꯍꯥꯟꯖꯤꯜꯂꯒ ꯆꯥꯕꯗꯣ ꯑꯗꯨꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯏꯆꯥꯁꯤꯡ ꯀ꯭ꯋꯥ ꯆꯥꯕꯤꯔꯤꯕ, ꯀ꯭ꯋꯥ ꯆꯥꯕꯁꯤꯒꯤ ꯃꯍꯨꯠꯇ ꯍꯩ ꯑꯣꯏꯅ ꯆꯥꯕ ꯇꯝꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯐꯪꯕꯁꯨ ꯅꯠꯇꯦ, ꯃꯄꯥꯟ ꯂꯝꯗꯒꯤ ꯀꯔꯤꯗꯒꯤ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯏꯕ ꯄꯣꯠ ꯑꯃꯅꯤꯅ ꯑꯩꯗꯤ ꯃꯌꯥꯝꯅꯗꯤ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯗꯕꯅꯣ ꯈꯪꯗꯦ, ꯑꯩꯗꯤ ꯂꯥꯏꯗꯐꯥꯎꯗ ꯅꯤꯁꯥ ꯄꯤꯖꯔꯣꯏꯅ ꯑꯩꯗꯤ ꯀ꯭ꯋꯥꯁꯦ ꯁꯨꯡꯍꯥꯞ ꯍꯥꯞꯇꯦ꯫ ꯂꯥꯏ ꯀꯠꯄꯗꯐꯥꯎ ꯅꯤꯁꯥ ꯄꯤꯖꯔꯒ ꯐꯠꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯀ꯭ꯋꯥꯁꯦ ꯄꯤꯖꯗꯦ꯫ ꯑꯗꯨꯅ ꯀ꯭ꯋꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯌꯨ꯫ ꯆꯥꯛ ꯆꯥꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯩ ꯃꯇꯝꯒꯤ ꯑꯐꯪꯕ ꯕꯣꯔꯣꯏ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤꯗꯤ ꯕꯣꯔꯣꯏꯁꯤ ꯌꯥꯝ ꯊꯣꯛꯑꯦꯀꯣ꯫ ꯑꯗꯣ ꯊꯣꯛꯏꯉꯩꯒꯤ ꯐꯪꯉꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯍꯧꯒꯗꯕꯅꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯃꯃꯥꯒꯤ ꯁꯛꯁꯤ ꯎꯠꯆꯔꯔꯣꯏꯒꯦ, ꯁꯛ ꯐꯖꯕꯁꯦ ꯎꯠꯆꯔꯔꯣꯏꯒꯦ꯫ ꯑꯗꯣ ꯉꯁꯤ ꯕꯣꯔꯣꯏꯁꯦ ꯑꯃꯇꯪ ꯃꯍꯥꯎ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯕꯣꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯃꯣꯔꯣꯛ ꯍꯥꯞꯆꯤꯜꯂꯕꯅꯤꯅ ꯁꯨꯃꯥꯏꯅ ꯈꯨꯔꯨꯝ ꯇꯧꯔꯛꯄꯁꯦ ꯁꯨꯝ ꯊꯝꯕ ꯃꯇꯝꯗ ꯑꯃꯃꯝ ꯑꯅꯤꯅꯤ ꯁꯨꯝ ꯆꯥꯈꯤꯕꯗꯨꯅ ꯃꯣꯔꯣꯛꯁꯨ ꯍꯥꯏꯐꯦꯠ ꯍꯥꯞꯆꯜꯂꯦ, ꯑꯗꯨꯒ ꯊꯨꯝꯁꯦ ꯍꯥꯞꯆꯤꯜꯂꯕꯅꯤꯅ ꯍꯥꯎꯔꯦ꯫
ꯍꯧꯖꯤꯛ ꯕꯣꯔꯣꯏ ꯃꯇꯝ ꯌꯥꯝ ꯍꯥꯎꯕ ꯃꯇꯝꯅꯤ ꯃꯥꯔꯁꯇꯗꯤ ꯐꯖꯅ ꯃꯨꯜꯂꯅꯤ ꯃꯥꯔꯁꯇꯗꯤ khá ngon với bữa cái lùi rồi ní hỏi rồi chứ khi nào có sang quẹo ạ có sang quẹo phật cái do cái số mà từ tìm xí phật đi chào hàng can rồi chẳng thu mua hạt tới cái hạt xong phao rồi nhá không bao giờ các bạn đi rồi không sao bạn hiện ngoài rồi ra bên lùi với mà tung đạn 오케이. 아마 타박 꼰릭 팽과 로이로에 버니나 타박을 상각 빠이 마땅이야. 카바람 빠져이. ngasi기 코리롤 길라마이. 알리 writers of Manipur gì. Người bác mà sôi giờ bác. Nữa coi cân nè. Họ na zari ở dưới làn gì mà tầm mỗi lần na. Làn gì chứ nó chính 자식 mày 지금 도망 달래리고 뭐냐면 되기 힘막 야렉다나 농마이막 빠이다나 야로 방금 들어가지고 마타이다 마마와이 라이터스 오브 머니푸르기 통미신기 만능전나 양간나 거의 젠종는 호나저리 어디 젠 미기 땅 따레다기 거의 젠종저리 산대 고딩기 자자리 거의 mayam ở đây bà khai gắt na tên mà đi lấy cái thì lại phòng của tình ta chiên một ống các gia đình mà tung ta ra sinh cái sinh viên Nigeria để cái một số trả lại đến taret sigi mình đã coi là taret khai cái naraga nhưng mà ngắm bà hấp naraga anda mayam mà để cái mayam nó donation tao bị được bà yam na đây bên nó lấy nó tao lấy tới bên nó lấy tới nó khá là đúng ngắm rồi bà khá hấp na bà tôi tao cái anda coi cái nó ta lấy đi ba để cái ta lấy đi ba gia sinh chỉ lấy nào sinh coi cái khốt sai ba để lấy cho ba phi đoàn thì lấy bằng ngầm giờ ta ba mình xin lấy bằng ngầm giờ ta ba sinh tụi kia mình xin là coi lấy đó là khó ta na diện đó na mày am phi đoàn tuấn đó na coi ngầm ba mà cái mà tiền bằng giấy nếu cái ta cho coi cầm bal cái ra diện bây giờ ba sẽ vẫn diện giấy đi từ hồi trước coi khăn mayam dagi sum chahi chupa khaidana leiba tuti ngamdabanina sum hapa ngamdabanina kai tawsige na khana jarba matungda khoi ai bagai tha khodingi lupa cham pukhatnaraga adum makhaletana chathasi haidana hotna jari adagi irengbamda khoi lau leijaba mina lau khoi writers of Manipur da laukham sinna biraktana uji saugi mayam am ju hungre saugi ado hayang phoira kanda phꯣꯏꯔꯒ ꯌꯣꯜꯂꯒ ꯑꯗꯨꯗꯒꯤ ꯀꯥꯔꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯃꯗꯤ ꯂꯥꯝꯕꯟꯁꯤꯡꯒꯤ ꯂꯥꯝꯕꯟꯗ ꯏꯆꯥꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯍꯣꯠꯅꯖꯅꯅꯕꯒꯤ ꯊꯤꯟꯅꯅꯕꯒꯤ ꯑꯩꯈꯣꯏ ꯔꯦꯗꯤ ꯇꯧꯗꯨꯅ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯈꯣꯔꯤꯂꯣꯜꯒꯤ ꯂꯃꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯗꯣꯅꯦꯁꯣꯔ ꯀꯣꯟꯁꯝꯒꯤ ꯂꯥꯏꯔꯤꯛ ꯅꯨꯡꯁꯤꯕꯒꯤ ꯃꯁꯥꯏꯀꯣꯟ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯉꯁꯤ ꯈꯕꯔꯗ ꯌꯥꯎꯔꯝꯃꯤ ꯑꯗꯣ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯌꯥꯝꯅ ꯑꯦꯋꯥꯔꯗ ꯐꯪꯂꯕ ꯃꯃꯤꯡ ꯂꯩꯔꯕ ꯑꯣꯖꯥ ꯑꯃꯈꯛꯅꯤ ꯑꯗꯣ ꯁꯤꯒꯤ ꯈꯕꯔꯒꯤ ꯀꯩꯅꯣ ꯂꯥꯏꯔꯤꯛꯁꯦ ꯅꯨꯡꯁꯤꯕꯒꯤ ꯃꯁꯥꯏꯀꯣꯟꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛ ꯄꯥꯖꯒꯦ ꯑꯗꯨꯅ ꯇꯧꯖꯔꯤ ꯏꯆꯦꯜꯗ ꯏꯄꯣꯝ ꯃꯆꯥ ꯑꯃ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯦꯟꯅ ꯏꯕꯅꯤ ꯁꯤꯅ ꯁꯤꯃꯨꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯄꯥꯖꯈꯤꯒꯦ ꯏꯆꯥꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯃꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯃꯥꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ ꯈꯨꯔꯨꯝꯖꯔꯤ